Russia akanba mawongda landarakpadagi Ukraine gi Donetsk region da lariba Soledar town loksinkiba yana leire. UK na Challenger 2 teng pina bakhana re. Russia na Ukraine gi Donetsk region gi manungchana leiriba Soledar town da akanba mawongda landas lakiba sina maram oiraga town asi loksinba yana leire. Marak asida UK gi maikaidagi di Ukraine da Challenger 2 teng pina na bakhana ri haina official report amagi matungina fongdok le. Russia gi woina de Soledar town capture tau bhai basi Mamangi lanfam kaya da maithiba nangkraba matungda nauna mai pakpa ma woina su lawgadawriba ne. Haukiba numit marini gi matam asida Russia gi lanmi singna Donetsk region gi manungchan leiriba Ukraine gi nongpok thangba Soledar town da sangsilakiba sina control tawba yana leire haina British Defense Ministry gi warwol matungina phongdorok le. Ukraine gi Defense Ministry gi maikida gi update tawrakiba warwol matungina de ngarang Russia gi lanmi singna Ukraine gi Soledar town loksin khiba yana leire. Masina maram oiraga Bakhmut town su lawba yaba phibam da leire. Maram de Soledar town ga Bakhmut ka lamnari base kilometer 10 mukta ne. Haujik nakalani nakan ba mawong da songnari ba lan asida misi mina chawna thokle. Defense Ministry gi warwol asida makhata na hairiba na Soledar town ge changpham odiba kilometer Chanirom sangba miyam na sizinadrba selman tunnel gi sarug amada akan ba mong da khut thokna re. Russia amadi Ukraine gi lanmi singna makhoi gi sakti puthokna duna akan ba lan thengna re. Russia gi Wagner group mercenary fighter singna Bakhmut amade Soledar da tha kaya gi matam asida changchin na bohona duna lakhiba ne. Russia gi maiki da gisu songna rakhiba lanfam asida masing yam laba lanmi sikhiba ga loina khusu khulai kaya amasu amanga ta thokraba ne. Marak asida Soledar town da lariba Ukraine gi journalist Yuri Butusov ki warwol matungina de Russian forcing asina Ukraine gi maruoiba supply line control tawna bohona re. Haujing maki oina di Russia gi lanmi sing asina mapung phana question badi leitre. Adubu normal oina supply tawrakbada de oithokpa yaba phiba madu leitre. Maram asina town ase Ukraine gi lanmi sing na defend tawna ba honabada khudong chadaba mayokna re. Russia gi lanmi sing asina Bakhmut town da sangsilakpa ngamba taraga de atopa city ani haibade Kramatorsk amade Sloviansk da su sangsilakpa yabagi khudong chaba leigadawriba ne. Haukiba chayol da US gi official sing na phongdokhibada Wagner group ke head oiriba Yevgeny Prigozhin na Bakhmut tagi thum amade gypsum mine da maruoina midyang thamlaga attack asi satharagle. Ningthawkaba numita Ukraine gi president Volodymyr Zelensky na phongdokhiba wafam amada Bakhmut amadi Soledar na akan ba mawong da khut thokna bagi thokdok sing sathare hairiba mafam asida pumnamak amanga ta thokle kanagumba mata lehaudre. Soledar manak nangna leiriba mafam sing adu asiba hakchang sing na koisai chaiduna ta duna leiba we. Ukraine gi official sing na section warol pikhiba wafam amada Russia gi lanmi sing na capital ki loksin na bagi damakta nauna offensive satharakba yai haibagi wafam phongdokhiba ne. Masigi saruk ama oina Russia na makhoi gi ahenba lanmi sing Phomjilaga leirakhiba ne. Amarom da UK gi maikaidagi Ukraine da Russia gi lanmi singa lanthengna bagi damakta Challenger 2 teng supply tawna bagi wafam taksil le. UK na Ukraine da Challenger 2 teng tara pina bo offer tawkhraba ne. Adubu haujing maki oina de teng sing adu Ukraine da supply tawna bagi damakta aroiba warep lawba leitri haire. Aroiba da tabiriba pumnamak po thagachare.